Singga Khannaraga Jiribam Model District Oihannaba Hotnaragani HAINA Chief Minister YUMNAM KHEMCHAND PHONGDOKKHRE Jiribam Lakipu Laiba Interstate Truck Terminus Chatakiba Yangshin Khongchatka Mari Lenana Chief Minister na promisingda PHONGDOKKHREBada Mahakna Imphal Thunglabaga Jiribam Town Planning Planner Singga Tanaraba Matungda Model District Onthoknaba Hotnaragani Amaromda Intertruck Bus Terminus pu Hena Pakthok Chauthok Hananaba Amadi Tourism ki mafam singsu hapkat nabanaba hotnaragani irang asigi matungda kanglup puna punsinaduna unaba Jiribamna ahanba district oire mayam puna punduna chaminaba punsinba asi hojik oiriba fiba masida yamna mathoktai haiba wafam thamki mafam adu Jiribam Forest Division asenduna ujara sing thabagi thoramsu pangthoki Tungda Jiribam gi Udarbonda Chatuna Assam Legislative Assembly gi Mikhalda BJP gi Mirep ama oigadoriba Rajdev Gola gi election campaign saruk yaki mafamadu da Chief Minister na tongan ba furuki miyoi kayaga unaduna wari sanake mafamadu da Paumi Singha unaba amada mahagna hai Assam gi CM na Assam gi tongan ba mafam da khundari ba maitai furuki miyoi singbu kana ba kaya fanghali BJP gi amata ngariba pandam di awang nongpok lamdam singbu chawkhathan bahai besina ngapi gani chawkhathan bahai besini haina phongdokki let me know jaga si transport department gi tungi jiri gi lamel wakmo tamda si danaba leramba jaga amani haitare mase but I'm sorry exact siga job currently but I use it sorry haitare usida ISBT gi truck mayam gi combination lagi loina na space chauragana tourism ga mari lene kari hape haiba mayam aap gi ada aniramutunga Singha town planning ki talk to anba si planner mayam le to tarar kanda si model district ama to ko yana ba pandagani aramdi as we all know that to you can fix that ki halana community mayam ninjala kanda karam sakin masami ba sina yam pulba adu district ama masi ko na memorable naman sa mga